Hajik lariba lepak yang luruba tanpa mesida koi ke Arabai Tengola Federation of Civil Society Organization hariba lepak mayam ki New Zealand lepak siki damakta jongthok tera CM tera jongna toriba siki Vice President BM Yai Masa bo ki mathakta khut tharak pai si khwaidagi hena koi ki Fox mai kai dagi koi kanyam tawga loina na koi ke Arabai Tengola mathobaram khangdra sigumba lepak kannabagi namada community kannabagi namada tawriba thabak thawong sing ase khwaidagi na kan mamong the Federation of Civil Society Organization ki mai dagi kandiam tawi haibasi ai hanjal thamjage maramdi kaisuna taba problem amagi namakta makoina hairiba sukcha ohruba Federation of Civil Society Organization ki BP da makuta bai base makoi mama mapa mase khangdaba ahlaman mase khangdaba lebak ki interest ki namada adugulba violate tawba adugulba hinchaya tamagi thawong na habasima amuku so na thamjage aduna hariba thodo asi yamna asi laiba ki situation sida khwaidagi na mimang thokpa yaba adugulba thawong ne matungda amona tongdal masu akoi AR da AP da akoi warning tawjari aduna ngarang thokiba thodo ase masi akoina loisan namaki damakta makoi invite tawraga hariba asokpa sida chung apology tawraw haiba ka wafam thangi bani adu urei ke parai ka tawraga da akon bada makoi ke office tala ka da wari sana jai baki thamuk ba je makoi koina mathum mafam du chapre ke wafam ju leite chatfam ju thokte maramdi e ka Arabai Tengol hariba kambu sidi ngarang na da tholpani tu lairiba Fox natraga hariba yai ma sidi mana laiba ki mak tawreiba Fox na laiba ki mak tawrei sidi more than 30 year helabani sigulu ba ahallaman na taw thabak khangda bai base adugulu ba angang jing discipline wa ma da tholaiba hariba yeti ki kambu sing ase masina laiba ngakani re tholaiba se masi laiba myam na thalabi gu naiba pam thamjake makhoi si kana go mamna backing de ida kan da si manipur thugai na ba maite community hana na ba maite community loisan na ba dongan dongan mal laiba indigenous people sing je masi loisan na ba gi adugo ba dansang ni haibi ma laiba myam na khanbiu masi laiba myam na makhoi na tawri ba thabak sing ase masi kari kari tawre haibi chijan biu masi eti hariba kambu sina ngasi lanpham da kana ga moi yekna ba na hat karge lanpham da kana kai tawre ga haibi se masi chijan biu nên mà khơi nó tàu đi bắt tháp xe khơi nó ngasi babu obu ta road show này labi ile gari tonga kan da khơi jai phare na law ko na tar phiran masu tere ki phiran phela kan masu tere ki phiran to arta kan ma khoi na chorong ta law chat pane kasi bong ta lan ta chat lan kam na da bane lan thugai ba kam ko ne ma khoi sing ase maram maduna ma khoi na tàu đi bắt tháp sing ase Federation of Civil Society Organization ma kan da kan tawi maram maduna athuba matam ta hayeng ngasi tarik 8 ki pung mari boki manung da lagan Federation of Civil Society Organization amade hai ba so ko sing se lalagan da amade lebak miam da makoi na tawgiba aran ba sing de apology taw da ba tar ga di akoi ki angam thak da lairiba hoi ki unit sing amade tonga tonga ba lebak miam ko sabdara kan da makoi na lairiba e tin laibak mafam sing da ko education tar kan da makoi sing de hoi ko taw ga loina na adugul ba akan ba kunya jingjan magalo na makoi jing lebak yeng na ne ha ba da koi lebak miam da unan na ba ki da mak da koi sem sadra lai rai ba je Federation of Civil Society Organization tamjari manam maduna kari ko ma makoi na lebak ningba lebak si ki khanba manipur ki khanba manipur jati ki khanba adugul ba eti oiba da aragadi aduma matam da makoi lalati lala ha ga da adugul ba leader am ki quality lega da bani atuna lala kan nam sala kan da achuma sabaki thabak do ki angang masa da ason manu pi ang da tawai ya do Federation of Civil Society Organization Fox chung da di adugum do eti ki thap to akoi da jaga da banate akoi eti ki mathak ta koi yeng sala ga ni baram maduna kari gum eti sina kana gum insan da kari gum tormo tar ga di adu da apa pata ki ta da khojamak masa na podam ni du ga kari gum chete changtok ko lab ga tar ga su masa basu thar pa yaroi who is there akoi ki losing puren akoi ki losing puren to kana losing puren la ga ajra ga ta ga ni losing puren la te pada ra ga di atopa masa basu la ba si di akoi mawa law ha ba ju thamjage do kari gum ba akoi masem loisan se hai pa tar ga su akoi masem I masem kakten se hadon se hai pa tar ga su khabar da hapiro akoi amadu ki da sem sadal lai ha ba je atuma akoi Federation of Civil Society Organization ma kan de ki adugum la ba mathong marum khongra ba le ba weba man ba da changel lai ba koi ki eti ki kamu sin se thamjari ha ba je koi thamjari manam madona eti na apa ba do hayema ngasima khabar da sendok piro ha ba ba tan ha ni hegyo miyambu isinaw miyambu madi ramai makedi kono kuram jare kolom koman eje halak poju ku jadi mai buk ta ri hai dai no ngarang de ki koi sejam chirang da kam kan na to na bu da ai su tum yar le re koi isinaw miyam ga ado thabak ene loin to mine isinaw miyam loina phom de eti ga tan na te loi su rai ta rin isinaw miyam lo khoi loina ponna ngarang tawki be te kan mu to khoi dum theng mina lei ada ngasi jai nga tang tumme mai ju ta ri kai ti angak tumme ngak tumma ga hawol ko dai
ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯤꯡ ꯑꯩ ꯀꯌꯥ ꯈꯪꯗ꯭ꯔꯦ ꯐꯣꯛꯁꯀꯤꯅꯦꯅ ꯑꯍꯟ ꯑꯃꯅ ꯃꯥꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯖꯔꯦ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯒꯅꯤ ꯂꯩꯕꯕꯨꯗꯤ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯇꯥꯕꯗ ꯅꯆꯥꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯦꯟꯅꯗ꯭ꯔꯦ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯈꯤꯇꯪ ꯇꯥꯍꯟꯅꯤꯡꯉꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯋꯥꯡ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯃꯤꯌꯥꯝꯒꯤꯅꯦꯅ ꯊꯣꯛꯂꯛꯑꯕ ꯄꯥꯕꯨꯡ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯔꯨꯗꯦꯀꯣ ꯑꯗꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯔ ꯑꯔꯥꯝꯕꯥꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯑꯩꯈꯣꯏ ꯍꯨꯟꯅꯕ ꯉꯥꯡꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯄꯥꯝꯖꯗꯕꯅꯤ ꯁꯦꯡꯅ ꯑꯁꯦꯡꯕꯗꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯆꯠꯈꯤꯒꯗꯕ ꯌꯥꯝ ꯂꯩꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯆꯕꯅꯤ ꯃꯁꯤꯗ ꯂꯥꯟꯅ ꯈꯣꯠꯅ ꯂꯧꯕꯤꯗꯅꯕ ꯑꯩ ꯍꯥꯏꯖꯔꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯏ ꯑꯔꯥꯝꯕꯥꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯄꯅꯤ ꯌꯦꯁ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯇꯥꯡ 3ꯗꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯦ ꯍꯥꯏꯗ꯭ꯔꯁꯨ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯔꯥꯝꯕꯥꯏꯅꯀꯔꯤ ꯇꯧꯔꯤ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤ ꯇꯧꯏ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯁꯣ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯄꯨꯟꯅ ꯑꯩꯈꯣই 13 ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯊꯧꯕ 13 ꯏ ꯀꯠꯇꯨꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯑꯗꯨꯃꯛꯁꯨ ꯍꯦꯛ ꯍꯥꯏꯍꯟꯅꯤꯡꯗꯦ ꯄꯥꯕꯨꯡ ꯅꯆꯥꯁꯤꯡꯅ ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯅꯆꯥ ꯂꯤꯖꯒꯦ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯆꯩꯕ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯕꯨ ꯏꯅꯥꯎ ꯅꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯆꯨꯝ ꯑꯔꯥꯟꯁꯤ ꯀꯔꯤꯅꯣ ꯋꯥꯔꯤꯗꯣ ꯍꯪꯕꯤꯔꯝꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯠꯇꯅ ꯂꯥꯛꯑꯒ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯂꯥꯎ ꯍꯥꯏꯕꯗꯨꯗꯤ ꯄꯥꯕꯨꯡ ꯈꯤꯇꯪ ꯐꯖꯗꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯑꯗꯨꯒ ꯁꯦꯡꯅ ꯋꯥꯔꯤꯁꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯒꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛ ꯆꯤꯡ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯥꯡ ꯑꯁꯤ ꯍꯩꯕꯣꯛ ꯆꯤꯡ ꯆꯤꯡꯁꯥꯡꯁꯤꯗ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ JCB ꯇꯧꯔꯒ ꯗꯤꯝꯄꯔ ꯇꯧꯔꯒ ꯂꯩꯕꯥꯛꯁꯤ ꯀꯣꯠꯄꯁꯤ ꯀꯨꯏꯔꯦ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯒꯤꯗꯣ ꯑꯩꯈꯣꯏ AT ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯅꯤ ꯑꯗꯣ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯩꯕꯣꯛ ꯆꯤꯡꯗ ꯂꯩꯕꯥꯛ ꯀꯣꯠꯂꯤꯁꯤ ꯗꯤꯝꯄꯔ ꯍꯩꯕ ꯑꯆꯧ ꯑꯆꯧꯕ ꯇꯧꯔꯒ ꯀꯣꯠꯄꯅꯦ ꯑꯗꯣ ꯑꯩꯈꯣই ꯃꯃꯥꯡꯗꯁꯨ ꯂꯥꯏꯐꯝ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯂꯣꯛ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯁꯣꯛꯄꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯑꯩꯈꯣꯏ ꯍꯥꯏꯖꯔꯒ ꯑꯗꯨꯝ ꯂꯩ ꯃꯃꯥꯡꯗꯁꯨ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯞꯄꯦ ꯃꯣꯏꯁꯤ ꯒꯦꯡꯅꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯞꯄꯒ ꯃꯣꯏꯁꯤꯅ ꯀꯩꯗꯧꯒꯦꯗ ꯐꯣꯔꯦꯁ ꯃꯣꯏꯗ ꯉꯥꯡꯉꯨꯕ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯅꯣꯡꯃꯩꯅ ꯅꯝꯕꯤ ꯑꯗꯩ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯍꯦꯛ ꯀꯤꯍꯟꯕ ꯑꯗꯩ ꯃꯣꯏꯗ ꯒꯥꯔꯤ ꯈꯥꯝꯃꯨꯔꯗꯤ ꯊꯣꯡꯒꯥꯏꯔꯝꯃꯨ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯆꯤꯡ ꯂꯩꯕꯥꯛ ꯀꯣꯠꯄꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯧꯗꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯍꯥꯏ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯍꯥꯏ ꯃꯐꯝꯗꯨꯒꯤ ꯀꯣꯜꯂꯤꯕ ꯂꯣꯀꯦꯜ MLA ꯑꯩꯈꯣꯏ ꯀꯣꯜꯂꯤꯕ MLA ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯥꯛ ꯀꯣꯠꯂꯤꯁꯦ ꯑꯝꯇ ꯊꯤꯡꯕꯤꯌꯨ ꯍꯥꯏ ꯑꯃꯠꯇ ꯊꯤꯡꯗ꯭ꯔꯦ ꯄꯨꯂꯤꯁꯅꯁꯨ ꯊꯤꯡꯕꯤꯗ꯭ꯔꯦ ꯄꯨꯂꯤꯁ ꯍꯥꯏꯌꯦ ꯐꯣꯔꯦꯁꯇꯁꯨ ꯑꯩꯈꯣꯏ ꯍꯥꯏ ꯐꯣꯔꯦꯁꯅꯁꯨ ꯊꯤꯡꯕꯤꯗ꯭ꯔꯦ ꯐꯣꯔꯦꯁꯅꯗꯤ ꯀꯤ ꯍꯥꯏꯌꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛ ꯀꯣꯠꯄ ꯒ꯭ꯔꯨꯞꯁꯦ ꯀꯤ ꯍꯥꯏꯌꯦꯕ ꯐꯣꯔꯦꯁꯅ ꯀꯩꯒꯤꯅꯣꯗ ꯃꯣꯏ ꯅꯣꯡꯃꯩ ꯄꯥꯏ ꯑꯗꯨꯝ ꯅꯝꯕ ꯈꯣꯠꯄ ꯇꯧꯏ ꯍꯥꯏꯔꯨꯔꯗꯤ ꯇꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁꯇꯁꯨ ꯍꯥꯏꯖꯔꯦ ꯂꯣꯀꯦꯜ MLA ꯑꯩꯈꯣꯏ ꯑꯣꯅꯦꯔꯦꯕꯜ ꯃꯦꯗꯥꯝ ꯀꯦꯕꯤꯅ ꯀꯣꯟꯕ ꯃꯐꯝꯅꯤ ꯃꯉꯣꯟꯗꯁꯨ ꯍꯥꯏꯖꯔꯦ ꯑꯗꯣ ꯃꯥꯅꯁꯨ ꯑꯩ ꯍꯣꯠꯅꯒꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡꯁꯤ ꯑꯩꯈꯣই ꯃꯤ ꯑꯃꯈꯛ ꯊꯣꯛꯑꯒ ꯒꯥꯔꯤ ꯂꯩꯕꯥꯛ ꯄꯨꯔ ꯂꯥꯛꯄ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯥꯝꯃꯦ ꯋꯥꯔꯤ ꯁꯥꯁꯦꯅ ꯑꯗꯨ ꯊꯣꯝꯒꯥꯏꯒꯦ ꯇꯧꯔꯦ ꯑꯗꯩ ꯒꯥꯔꯤ ꯑꯃꯅ ꯑꯃꯨꯛ ꯊꯠꯂꯦ ꯊꯣꯝꯒꯥꯏꯒꯦ ꯇꯧꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯇꯥꯟꯅ ꯐꯥꯔꯒ ꯄꯨꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯀꯣꯠꯄꯁꯦ ꯇꯧꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯊꯤꯡꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥ ꯍꯪꯕꯗ ꯑꯁ ꯏꯅꯤꯡꯊꯧꯒ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯊꯤꯡꯉꯤꯃꯤꯅꯦ ꯈꯣꯠꯂꯤꯅꯦ ꯍꯥꯏ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯊꯤꯡꯅ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯒꯥꯔꯤ ꯊꯥꯗꯣꯛꯑꯒ ꯂꯩꯕꯥꯛ ꯀꯣꯠꯍꯜꯂꯤꯁꯦꯅ ꯑꯩꯈꯣꯏꯅ ꯍꯪꯉꯦ ꯑꯗꯩꯗꯤ ꯃꯣꯏꯗ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯣꯡꯃꯩꯅ ꯅꯝꯕꯤ ꯈꯣꯠꯄꯤ ꯑꯗꯩꯗꯤ ꯐꯨꯏ ꯈꯣꯠꯂꯤ ꯃꯋꯥ ꯂꯧꯗꯦ ꯃꯤ ꯇꯛꯈꯥꯏꯌꯨ ꯒꯥꯔꯤꯒ ꯈꯥꯝꯃꯗꯤ ꯊꯣꯡꯒꯥꯏꯌꯨ ꯑꯗꯩ ꯒꯥꯔꯤ ꯇꯧꯔꯝꯃꯗꯤ ꯇꯛꯈꯥꯏꯌꯨ ꯍꯥꯏꯕꯒꯤ ꯏꯁꯇꯦꯖ ꯑꯃ ꯂꯩꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯇꯧꯗꯅ
khara muida kena tawgre phujai tawgre ade marak tuda karom leino khangde hujigi ahan dusu yauksalle ado ma hana fox ne sunga haide kona mana fox ne hare ko tamda koina fox gi pabung ning tambada phone tawjei pabung sumai tawdana yai mase khangbi bra fox ki hange mana khangbi bra nge mana khangde yai ma ko budi yaudi bu na hare ada yai ma ko budi yaudi hare ko da khoi jo na hai le nei kan da dei dum sa thai gi wani yam kan na mo da ta yam kan na da taw su na te ma ko ngawi ko le o phare bong sa pi gro ko pi gro ana taw bi re phajana matung di leba kot pa je thingbi ko pi ho hai ko je thado ki bane ba ana seng na akoi mai tai lai pham ji mayam dum chala yem bi na haibok sing nu kai pham le ge na ko ado yara ga khoi masi kanji ko che na khoi hona ja bane adai da uji paung na phajana wai sana lo re noi noi ta bule su ade khoi office ta law hai me ti moi na kai da una ji ge hang ko ni una je du de khoi si da office ta una ji ra hai ro wa kha ta ne ba adai adai da ke no to bu ne ha ta la le hai law kai de du di phajade paung ko ade mai na to gum ji mi me ta maram za da ne ta yan to dong na te aduga arambai boycott tawni hai wai du ma te paung mathang de hai bi ro no ada pabung hoina arambai boycott tawra ta tawdam na te arambai kadori kadai tawri miyam loina khangma nga tani aduga sim jo haije pabung leiba ki reiba ki furu ki damak ta se ai si tawri an law khong gadong na te aina tawri du miyam na khang gadong ada miyam na khangjak sanu akhoi arambai tengol ngasi ju mai gi nahan MLA minister mayam akhoi kangla da wasak lo gi budu ngasi numit aroi bani aduda hoi border fencing ga adu free movement regime ga ani ji mati koi honorable Amit Shah na koi gi home minister Amit Shah na koi Amit Shah na koi gi free movement regime ga border fencing ga do ma lauthore hoi adu gi arambai makai di koi thaga chari makha taba point taruk sing adu athu matamda koi Amit Shah na honorable Amit Shah na koi home minister na lauthu pe ke ni haibe ki koi thajab su lei loina na makha taba sidi athu matamda koi assembly ma phamlaga assembly ma kawraga manipuri minister mayam jina assembly do da puthok pi raga pass to pi raga adumai tawraga koi gi central government na mutakshan biu si ya te haidena central government ya raktai na hoitumin legi kumji amana tra ko ma tum hona batawni loina na aroi bdain hajening bidi honorable Amit Shah ji hare ma'am ji haina me jare ke Amit Shah ji da hajening bidi save Manipur to save India from illegal immigrants and narcoterrorism sidang hare ga I tawjage aduga pabung yaragadi akhoi pabung ji si matang ji rei lawja horga any akhoi gi ke hatare loop organization hai ani loop organization lai ba khoi se irei ba I furuk ki ne tholok na ba ta ne irei ba I furuk ki namga tholok na ba ta ne aduna irei ba I furuk ki namga tholai ba khoi se akhoi masen da admaina wangang bada handuba handaba leina gumsi adu sokpudi na cha jing bu guide to biu pabung hoina anju ore aduna amaina pabung na boycott to gani miyam ga du to ganu eti miyam na khangi manibu miyam eti kananu loina khangi aduna amaina to bigano adu social media da akhoi masen khanaba khunaba launaba gi thabak sima akhoi yaragadi masigu majimati akhoi tawgumji yengna bajing khudong chaba logini lawsu logani aduga muji akhoi mai paktri ko simtang haijage akhoi mai paktri mai pakada bo yam wale mai pakada bo yam wale aduna adom da oina mai onchen ji rei bai furu kamaina kanjige habdo adom da mai onchen
ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯖꯔꯨꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯍꯩꯕꯣꯛꯁꯤꯡ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐꯝ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯅ ꯈꯟꯖꯔꯤꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯂꯥꯏꯐꯝꯁꯤꯗꯅꯦ ꯂꯩꯕꯥꯛ ꯀꯣꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯊꯤꯡꯉꯨꯕ ꯑꯗꯨ ꯃꯣꯏꯅ ꯇꯧꯕ ꯒꯦꯡ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯇꯧꯕ ꯒꯦꯡ ꯒꯨꯟꯗꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯨꯂꯤꯁꯅꯁꯨ ꯑꯗꯨꯝ ꯐꯥꯔꯒ PR ꯕꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕ ꯑꯗꯒꯤ ꯐꯣꯔꯦꯁꯅ ꯐꯥꯔꯦ ꯍꯥꯏꯔꯦ ꯍꯥꯏ ꯄ꯭ꯔꯦꯁꯔꯗꯒꯤ ꯍꯦꯛꯇ ꯇꯧꯔꯤ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯍꯦꯛꯇ ꯌꯥꯎꯁꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯧꯔꯛꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯣꯛꯁꯀꯤ ꯃꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯍꯥꯏꯔꯤꯕ ꯑꯍꯟ ꯑꯁꯤꯅꯁꯨ ꯂꯥꯛꯑꯒ ꯏꯆꯥꯖ ꯑꯩꯁꯨ ꯑꯗꯨꯅꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯣꯏ ꯋꯥꯔꯤꯁꯤ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯂꯦꯝꯅ ꯍꯥꯏꯕꯤꯔꯗꯤ ꯐꯗꯧꯕ 마주 라에 빅팀 ꯑꯩꯈꯣꯏꯒꯤ ꯀꯜꯄꯤꯠ ꯑꯃꯗꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯀꯣꯠꯄꯗꯣ ꯌꯥꯎꯕꯒꯨꯝꯅ ꯂꯥꯛꯑꯦ ꯌꯥꯎꯁꯨ ꯌꯥꯎꯔꯤꯅꯤ ꯃꯥꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯒꯥꯔꯤ ꯌꯥꯎꯔꯕꯅꯤꯅ ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯁꯥꯎꯗꯅ ꯑꯗꯩ ꯅꯍꯥ ꯉꯥꯛꯇꯅꯤ ꯑꯗꯩꯗꯤ ꯃꯊꯪ ꯆꯠꯊꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯣꯏ ꯑꯍꯜꯗ ꯈꯨꯠ ꯊꯥꯕꯗꯨꯃꯗꯤ ꯍꯣꯏ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯃꯩꯇꯩꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯔ ꯍꯣꯏ ꯃꯗꯨꯃꯗꯤ ꯁꯣꯏꯔꯦ ꯍꯥꯏꯕ ꯌꯥꯏ ꯅꯠꯇꯅ ꯍꯦꯛꯇ ꯍꯦꯟꯖꯟꯗꯅ ꯑꯔꯥꯝꯕꯥꯏ ꯁꯣ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯉꯔꯥꯡ ꯅꯍꯥꯟ ꯑꯗꯨ ꯇꯧꯕ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯍꯦꯟꯖꯟꯕꯤꯒꯅꯨ ꯄꯥꯕꯨꯡ ꯃꯤꯌꯥꯝꯅ ꯑꯔꯥꯝꯕꯥꯏ ꯀꯅꯥꯅꯣ ꯈꯪꯉꯤ ꯁꯤꯗꯪ ꯍꯥꯏꯖꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯁꯤꯗꯁꯨ ꯀꯌꯥ ꯊꯥꯗꯕꯤꯒꯅꯨ ꯁꯤꯗꯁꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯗꯁꯨ kaya ꯀꯣꯛ ꯊꯥꯗꯕꯤꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛ ꯏꯄꯨꯔꯨꯞꯀꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯀꯃꯥꯏꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝꯗ ꯀꯣꯛ ꯊꯥꯗꯁꯤ ꯉꯁꯤ MLA ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕ ꯃꯇꯝꯗꯣ ꯉꯁꯤꯕꯨꯗꯤ ꯁꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯃꯤꯠ ꯁꯥꯍ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯍꯣꯏ ꯍꯥꯟꯅꯩꯁꯨ ꯍꯥꯏ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯌꯥꯝ ꯀꯟꯕ ꯏꯁꯇ꯭ꯔꯤꯛ ꯑꯃ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤꯕꯨꯗꯤ ꯍꯥꯏꯔꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯤꯖꯤꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯦꯛꯇ ꯇꯧꯕ ꯌꯥꯕꯗꯨ ꯍꯣꯏ ꯑꯗꯨꯃꯗꯤ ꯄꯨꯡꯊꯤꯡ ꯊꯤꯡꯒꯅꯤꯅ ꯃꯥꯅꯁꯨ ꯍꯥꯏꯔꯦ ꯑꯣꯔꯗꯔꯁꯨ ꯊꯣꯛꯑ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯍꯣꯏ ꯁꯨꯒꯤꯁꯨ ꯃꯣꯏ ꯁꯨ ꯈꯔ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯑꯗꯨꯒ ꯑꯊꯨꯕꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯏꯟꯁꯤꯡ ꯏꯂꯤꯒꯦꯜ ꯏꯃꯥꯏꯒ꯭ꯔꯦꯟꯁꯤꯡ STꯗꯒꯤ ꯂꯧꯊꯣꯛꯄ NRC ꯇꯧꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯂꯧꯊꯣꯛꯄ ꯍꯥꯏꯔꯤꯕ ꯄꯣꯏꯟ ꯃꯌꯥꯝꯁꯦ ꯑꯊꯨꯕꯗ ꯇꯧꯔꯁꯤꯀꯣ ꯑꯗꯨꯒ ꯀꯅꯥꯅꯣ 30K ꯂꯧꯔꯨꯕꯩ ꯃꯇꯥꯡꯗꯣ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯅꯪ ꯄ꯭ꯔꯨꯞ ꯄꯨꯂꯥꯎ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯄꯩꯁꯥ ꯂꯧꯋꯦꯗꯣꯀꯣ ꯂꯧꯔꯣ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯒꯅꯨꯀꯣ ꯑꯃꯤꯠ ꯁꯥꯍꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯗꯨ ꯐꯦꯛꯅꯤ ꯍꯥꯏ ꯑꯩꯈꯣꯏꯗꯀꯣ ꯐꯦꯛꯅꯤ ꯍꯥꯏ ꯀꯣ ꯑꯗꯨꯅ ꯑꯗꯣꯝꯗ ꯀꯣꯛ ꯊꯥꯗꯔꯨꯔꯅꯨ ꯑꯗꯨ ꯇꯧꯔꯒꯕꯨ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯈꯤꯗ꯭ꯔꯣ ꯑꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯈꯤꯗ꯭ꯔꯣ ꯑꯩꯈꯣই ꯃꯩꯇꯩ ꯃꯌꯥꯝꯁꯤ ꯇꯨꯃꯤꯟ ꯂꯩꯈꯤꯗ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯅꯤ ꯀꯣ 30K ꯂꯧꯔꯨꯕꯩ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯔꯤꯝ ꯁꯥꯎꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯇꯧꯗꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯔꯩꯕꯥꯛ ꯏꯄꯨꯔꯨꯞꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯉꯝꯕ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯩꯈꯣই ꯇꯧꯕ ꯇꯥꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ NRC ꯆꯠꯅꯕꯗꯣ ꯃꯗꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯇꯧꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯗꯦ ATꯅ ꯍꯥꯜꯂꯤꯔ ꯐꯣꯛꯁꯅ ꯍꯥꯜꯂꯤꯔ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯍꯟꯗꯛꯇ ꯇꯥꯖꯕꯅꯤ ꯐꯣꯛꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯩꯁꯨ ꯍꯥꯟꯅ ꯇꯥꯕꯗꯤ ꯇꯥꯖꯗꯦ ꯍꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕ ꯊꯤꯖꯤꯜꯂꯨꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯖꯗꯦ ꯑꯗꯨꯃꯗꯤ ꯍꯥꯟꯕ ꯀꯣꯟꯕꯩ ꯋꯥ ꯇꯣꯛꯈ꯭ꯔꯅꯦ ꯂꯩꯕꯥꯛ ꯅꯤꯡꯕꯕꯨ ꯍꯥꯟꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯀꯣꯟꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯅꯤ ꯑꯩꯗꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯥꯛ ꯅꯤꯡꯈꯠꯂꯣ ꯍꯥꯏꯔꯝꯃꯤꯅꯤ ꯌꯨꯠꯅ ꯂꯩꯕꯥꯛ ꯅꯤꯡꯗꯕꯅꯤ ꯉꯁꯤ ꯁꯣꯏꯔꯛꯏꯁꯤ ꯌꯨꯠ ꯑꯩꯈꯣই ꯅꯍꯥꯁꯤꯡ ꯂꯩꯕꯥꯛ ꯌꯥꯝ ꯅꯤꯡꯕ ꯃꯊꯧ ꯇꯥꯏ ꯂꯩꯕꯥꯛ ꯅꯤꯡꯕꯗꯨꯕꯨ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕꯗꯨꯕꯨ ꯑꯍꯥꯟꯅ ꯀꯣꯟꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯅꯤ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣꯝꯗ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯅ ꯑꯗꯣꯝꯗ ꯆꯠꯀꯨꯝꯁꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯂꯩꯕꯥꯛ ꯅꯤꯡꯉꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯗꯤ ꯃꯤꯌꯥꯝꯅ ꯌꯥꯔꯗꯤ ꯃꯥ ꯂꯨꯆꯤꯡꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛꯇ ꯇꯧꯕꯗꯨꯅꯤ ꯑꯩꯈꯣই ꯄꯥꯝꯃꯤꯁꯤ ꯑꯩ ꯑꯦꯛꯁꯟꯗꯤ
ꯑꯦꯛꯁꯟ ꯍꯣꯏ ꯑꯗꯨꯅꯦ ꯑꯦꯛꯁꯟꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗꯗꯤ ꯑꯦꯛꯁꯟ ꯇꯧꯗꯤꯌꯦ ꯑꯇꯣꯞꯄꯗꯗꯤ ꯑꯩ ꯌꯥꯝ ꯑꯦꯛꯁꯟ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗꯗꯤ ꯇꯧꯖꯗꯦ ꯑꯗꯨꯅꯤ ꯍꯣꯏ ꯐꯣꯛꯁꯅ ꯍꯜꯂꯝꯕ ꯌꯥꯏ ꯍꯣꯏ ꯐꯣꯛꯁꯅ ꯍꯜꯂꯝꯕ ꯌꯥꯏ ꯑꯗꯣ ꯇꯥꯕꯗꯤ ꯑꯩ ꯀꯨꯏꯖꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕ ꯊꯤꯔꯨꯗꯕ ꯍꯥꯏꯕꯔ ꯀꯩꯅꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯃꯌꯥꯝ ꯍꯦꯛꯇ ꯀꯃꯦꯟꯗ ꯆꯩꯕꯁꯨ ꯇꯧꯕꯤꯒꯅꯨ ꯁꯤꯅꯣ ꯃꯌꯥꯝ ꯐꯔꯦ ꯑꯩ ꯁꯤ ꯍꯥꯏꯔꯒ